Atoppa mioi ama yawi hairibasi mapadunadi mioi adu khanglamgani maramdi hatminaribanina soidana khangpham thoi aduna mihatpasing adu karigino kanano haibadu thidokpiraga marangi matungina athubada hakpa serak pibiu. National Highway 37 landslide na maram oiduna Imphal Jiribam lambi ki tongan da mafam lambi sathok sasin yakhidre Manipur amadi passenger puba gari chani hena panduna leiri pung kharadi lambi asida chathok chasin tauba yakhiroidauri hairi Rims Hospital da thabo hapigani amadi thika pigani haiduna mioi kayadagi sen khongwatpa geng kangpu maphari hairi BTF personnel ama siduna leiramle nambun turen gi sing isau thokpa yabagi thakra chele mayang Imphal konsa ki mafam kya ising na taure EU Hais M Amisana Thokkhibadagi asi communal crisis ni haikibadu handokadabani haina sujatana phongdokre US ki president pukhalakkiba ceasefire incident amasung Iran anina yakhre excursion chatpa bus ki driver tamthina phurakre sahi asingi June gi tang 19 gi numidang pung 9 ga minute 94 taba matamda khairakpam ongbi konsam Priya sahi 38 wife of khairakpam Asa Kumar tagen khongban mayale kayasi yumgi get wangmalana Thokkhibadagi Houjik Faoba imung manungna thiba khangdaduna leire kanagumbana hari Mawasibu Tengnabidabadi Manaknakpa police station natraga mahaki imung manungda pau phaubiraknaba norupsari miyoibada oki kidney heart transplant tawbagi thaurang mai pakle